ngasi ai video ma share tawjage haukiba jungi tang kun namari kun mathoi da pangthokkiba thoramni thoramasi 2-day international seminar and cultural program haibani masi chaniga marfu taruk rak suba birth anniversary of Rajashree Bhagyachandra dinimitta loinana pangthokkiba thoramni chaniga marfu tarurak suba Rajashree Bhagyachandra gi birth anniversary ga mari leinana pangthokkiba 2-day international seminar amadi cultural program haiba thoram asida lamdam kiyadagi lengbirakpa saknairaba oja sing uyabiki thoram asida Tripura dagi leiriba saknairaba halaman sing amadi Bangladesh dagi lengbirakpa scholar sing loinana Manipur dagi lengbirakpa oja singna program asibu mapung phana sawatpiki amasung mapung phana pangthokpa ngamba oiki thoram asida seminar pathokkiba singdi takhenda sanariba manipurila sing khuman them amina anima singha Tripura takhenda konung amasung Rajashree Bhagyachandra ngangbi khiba khundrakpam sudesna singha Tripura Bangladesh ta wekliba manipuri khunai akoijam digin singha Bangladesh ta manipuri singi harau kumai gi thoram amasung nati phibam Manipur raasleela amasung Bhagyachandra makhon mani mongsaba retired assistant professor Manipur University of Culture Meitei Rajashree Bhagyachandra Tirtha Khongset Sripat Khetrada Loikiba Khundongdong Kumar Singha Arangpham amasung Manipuri Khunai Sri Takhelambam Irabot Singha Manipur Hojik miyang tabile si jagoi matek ama